Chin Puki narco terrorist sing na hai batare lamdam sida miyam da landara kiba in kumjali sing aniga kunhumdoi gi mi ahungi numin asibu ning singduna la kiba gi makha tarak po oina handaki oina su la liba mi ahumda manipur miyam gi apun ba khana naina bagi mi famama pangthok tuna tongan ba warep sing lawgani haina kokumi gi site gi phongdora pa wafam siga mari leina na han jo koina ai koi gi chief minister da miyam gi wahang hanguba adugi paukum wahang taret tugi paukum si penengai oide haina mi pham laga aikogi makata ba warep su lawgani haiba wafam du ne ja swai matang sidadi kari thambi ni tajida adum lakani sim wafam si soi dum lakani masida tumina leisma ya ba pot natte me ahumadu khajtangai re ngasi si april ki kumapan ni aduna khajtangai tare hai tare ne numit marini mangani tangai re tana aduna hariba me ahum haibasiti akoi manipur ki puwari da akoi yam sakthi raba adumba ngangba akoi scarlet red kan haitare english da adumba mai na iraba akoi ki keno amani haitare numit amani hariba numit 2023 me 3 da thokiba adumba akoi ki keno jingduna terrorist kangbu singduna manipur da amsum maiti da satharkiba landa adugi numitto asidi adum aikoina kaw rude pot manina madu mong excuse me mong amanataga amada aikoina kana to haibsti commemorate to ba haibsti awa ga loina na masana tabani haitare an haiba numit asi naksil amda gi matang khachitang numit thamaron dangi mamang sida ngasai april tar ki thok to thoroi ne ma april tar ki amus tar ki lona ba ngi thok to thoroi ne ba masi makhoi su remind to ki mong ni haitare ne a haiba dum terrorist kangbu singa duna manipur akhoi me ahum du naksil e akhoi taw ba ya ba taw ra se na makhoi haina ba ki khanna ba ki mong ni ne makhoi gi ngasa ge su da leiba haigadara leitaba yaugadara ada leitaba habsu ke su le ponte ko maming dia ama piram ne ba asima terrorism thabak dia ama tawram ne ba adun tawbani na haibir haira ne ba ko adu khara ga phar ge thir ge en sal kan thana adu group to ler maroi ba su da ler group sing do mayam du mark to the adum mix up tawr ga ler ne ba aduna makhoi de sang kan akhoi kan we don't know we have no idea about that organization adum hair kan ne ba adu da mang ne ba aduna su da lei taba haibsina kamai to no haibda su da yaw bana te na makhoi da adugi maming du da makhoi je thadu ogane simwe terrorism ni thabak sing se sum to hon bani haitare masigi planning je makhoi adum soan nge tawram gani aduna ni hoje me ohum ji naksal lamne hoje ngasi hang da jung haire na amusi tor khibi gai who knows ngasi hang anytime nungthil do gira ayuk to gira numidang do gira hoje ngasi da numit mari ni mutang gi manung ji da ne kadai ngam tor pu yai ba achum akhoi maning lom dara mamang lom dara ka kharom dara adagi awang lom dara ama tor pu yai ba asidasu akhoi chaksin ningai oye ba akhoi manipur miyam samjarba khunja sing maru ina singkhong singya da ta biri ba akhoi gi khunja mayam sine chaksin ningai oye ba manipur state force ni adu mangai manipur police ni aduga atai security force ka sida akhoi hai bhaning der hai tare ne adu ma thongla su makhoi kam to gadaw na tre makhoi yenga lei dawre moi kumhai oina yenga lei dawre nungai ni yenga makhoi ge moi gi agenda moi gi target sum naksil ek kai na khan mapung de po ngadra commander singa du ti makhoi de adum maina adum thok do ma thoi har ti moi de a ken ki whiskey atang ma lokhat ga adum singa nungai na ma pham lem ngani hana hajan ngi hai tare makhoi lisat mato loin khang hai tare akhoi su phanam loina re journalist amu ina editor amu ina hoi ja army officer mai am kana sector commander brigadier major general adu yam phamina re hai tare moi gi nature makhoi mato loin khang hai tare adigi size da ai wa pham su hapetang ningsing jarke kanota siki manipur da siu magi akhoi gi cookie akhoi gi keno mem se khulai pa cookie arm group sing se masi makhoi thok pa hor pa matam ahan madam makhoi na lut pat to na tor pan ko lut pat to na christmas pu naksil e har pa new year naksil e har di highway sat pa section law hai na mayam se loin hai na ra bane madai da more sat pa gari sing adigi asom da akhoi ki jiribam lom na sat pa gari sing cookie ta pa area mapam manak to da adum lut to ba have se tawra adom la bane bas nong te gi sig lut ki thabak se adum thok tuna lak bane ba ana more sat pa gari sing da makhoi na lut to ba adigi se maru ina christmas manak yorpa new year gi makhoi celebration je paisa yam sangin na adun masigi paisa tana na minta makhoi se aya ma thor pane ba
ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯄꯗꯨꯗꯤ ꯑꯗꯨꯋꯥꯏꯗꯒꯤ ꯃꯈꯣꯏꯁꯦ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯂꯤꯇꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕꯒꯤ ꯊꯥꯛꯇꯣ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯦ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯄꯥꯎꯃꯤ ꯑꯃ ꯄꯥꯎꯆꯦ ꯑꯃ ꯑꯦꯗꯤꯇꯔ ꯑꯃ ꯑꯣꯏꯅ ꯀꯣ ꯑꯩꯈꯣꯏ ꯂꯩꯖꯔꯤꯉꯩꯗ ꯍꯧꯗꯨꯅ ꯄꯥꯎꯁꯦ ꯑꯗꯨꯝ ꯐꯣꯡꯗꯨꯅ ꯂꯥꯛꯄꯅꯦꯕ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯆꯠꯊꯔꯤꯕ ꯍꯥꯏꯖꯦꯛ ꯇꯧꯔꯤꯕ ꯑꯗꯒꯤ ꯀꯩꯅꯣ ꯂꯨꯠ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯃꯛꯇꯗ ꯃꯤꯇꯔ ꯌꯥꯡꯈꯩ ꯆꯥꯝꯃꯗꯪ ꯆꯠꯂꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯀꯩꯅꯣꯁꯨ ꯄꯦꯇ꯭ꯔꯣꯜ ꯁ꯭ꯇꯦꯁꯟꯁꯨ ꯂꯩ ꯃꯈꯣꯏꯒꯤ ꯐꯤꯁꯀꯤꯡ ꯆꯦꯛ ꯄꯣꯏꯟꯠꯁꯨ ꯂꯩ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯔꯤꯝ ꯇꯧꯗꯦ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯋꯤꯠꯅꯦꯁ ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯣꯟ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯂꯤꯔꯛꯄ ꯋꯥꯔꯤ ꯂꯩ ꯑꯩꯒꯤ ꯑꯣꯟ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯄꯤꯔꯛꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯕꯅꯦꯕ ꯃꯗ ꯀꯔꯤꯝ ꯇꯧꯔꯛꯇꯅ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯥꯔꯃꯤꯁꯨ ꯌꯥꯎꯏꯀꯣ ꯃꯇꯝꯗꯨꯗ ꯁꯤꯒꯤ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯀꯥꯡꯕꯨ ꯃꯈꯣꯏꯁꯨ ꯀꯃꯥꯟꯗꯦꯟ ꯃꯣꯏ ꯃꯌꯥꯝꯁꯤꯁꯨ ꯌꯥꯎꯔꯤꯅꯦꯕꯀꯣ ꯃꯣꯏ ꯃꯌꯥꯝꯁꯤꯒ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅꯔꯒ ꯃꯣꯏꯁꯦ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯈꯣꯠꯄꯁꯦ ꯃꯣꯏꯁꯦ ꯁꯤꯔꯤꯁꯇ ꯃꯇꯝ ꯀꯌꯥꯁꯦ ꯑꯗꯨꯝ ꯆꯠꯊꯔꯒ ꯂꯥꯛꯄꯅꯦꯕ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯒ ꯑꯦꯊꯅꯤꯛ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯑꯦꯊꯅꯤꯛ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯦ ꯃꯣꯏꯁꯦ ꯃꯤꯂꯤꯇꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯇꯥꯏꯞꯇ ꯃꯈꯣꯏꯁꯦ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯨꯝ ꯍꯦꯜꯂꯛꯈ꯭ꯔꯦ ꯑꯗꯒꯤ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯀ꯭ꯂꯥꯁꯇꯨꯃ ꯊꯣꯔꯛꯈ꯭ꯔꯦꯗꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯏꯇꯦꯟ ꯀꯨꯀꯤ ꯀ꯭ꯂꯥꯁ ꯑꯃ ꯊꯣꯔꯛꯈ꯭ꯔꯦꯗꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗꯒꯤꯗꯤ ꯃꯈꯣꯏ ꯀꯨꯀꯤꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯈꯨꯠꯂꯥꯏ ꯑꯐꯕ ꯄꯥꯏꯕ ꯍꯦꯜꯂꯛꯈ꯭रे ꯈꯨꯠꯂꯥꯏ ꯃꯁꯤꯡ ꯍꯦꯟꯒꯠꯈ꯭रे ꯑꯗꯒꯤ ꯃꯈꯣꯏ ꯁꯦꯜ ꯃꯈꯣꯏ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯄꯥꯏꯕ ꯍꯧꯔꯛꯈ꯭रे ꯃꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯂꯣꯖꯤꯁꯇꯤꯛ ꯁꯄꯣꯔꯠ ꯀꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯗ ꯁꯄ꯭ꯂꯥꯏ ꯇꯧꯅꯕ ꯄꯤꯅꯅꯕꯁꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯔꯛꯈ꯭रे ꯍꯥꯏꯇꯥꯔꯦ ꯑꯗꯨꯋꯥꯏꯗꯨꯗ ꯀꯔꯝꯕ ꯄꯣꯠ ꯑꯃꯃꯨꯛ ꯂꯩꯒꯦ ꯍꯥꯏꯕꯗꯅꯦ ꯇꯥꯁꯤꯗ ꯑꯩ ꯃꯁꯤ ꯈꯔ ꯇꯦꯟꯇꯛ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯁꯤ ꯃꯇꯝꯗꯨꯗ ꯑꯦꯗꯤꯇꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯛꯏꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯥꯔꯃꯤꯁꯤꯡꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯥꯏꯇꯥꯔꯦ ꯋꯤꯠ ꯏꯟꯀ꯭ꯂꯨꯗꯤꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯃꯣꯏꯅ ꯁꯦꯃꯤꯅꯥꯔꯁꯦ ꯃꯔꯛ ꯃꯔꯛꯇ ꯀꯟꯗꯛ ꯇꯧꯋꯦꯕ ꯃꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯋꯦꯕ ꯀꯔꯝꯕ ꯁꯦꯃꯤꯅꯥꯔ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯆꯠꯅꯍꯟꯒꯗꯒꯦ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯦꯜ ꯍꯥꯔꯃꯅꯤ ꯀꯃꯥꯏꯅ ꯇꯧꯅ ꯁꯥꯒꯠꯀꯗꯒꯦ ꯃꯁꯤꯗ ꯄ꯭ꯔꯦꯁꯀꯤ ꯔꯣꯜ ꯀꯔꯤꯅꯣ ꯀꯥꯏꯅ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯁꯦꯃꯤꯅꯥꯔꯁꯤ ꯈꯔ ꯄꯥꯡꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯝꯕ ꯁꯦꯃꯤꯅꯥꯔ ꯀꯌꯥ ꯑꯃꯗ ꯑꯩ ꯏꯁꯥꯃꯛ ꯑꯩ ꯄꯦꯄꯔ ꯄ꯭ꯔꯖꯦꯟ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯍꯥꯏꯔꯛꯇꯅ ꯑꯩ ꯄꯦꯄꯔ ꯏꯈꯤꯕ ꯈꯣꯠꯈꯤꯕ ꯀꯌా ꯑꯃ ꯂꯩ ꯃꯤꯗꯤꯌꯥꯒꯤ ꯔꯣꯜ ꯀꯔꯤꯅꯣ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯅ ꯑꯗꯒꯤ ꯑꯥꯔꯃꯤꯅ ꯁꯤꯟꯕꯗ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯂꯩꯃꯈꯣꯡꯗ ꯑꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯁꯤꯒꯤ ICR ꯁꯥꯎꯠ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯑꯗꯒꯤ ꯏꯚꯟ ꯀꯪꯂꯥꯗ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯩꯅꯣꯒꯤ ꯕꯤꯁꯅꯨꯄꯨꯔꯗ ꯂꯩꯕ ꯂꯦꯛꯇꯨꯒꯤ ꯃꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯄꯥꯠ ꯑꯃ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔꯗ ꯂꯝ ꯀꯣꯏꯕꯒꯤ ꯍꯦꯛ ꯆꯠꯄ ꯑꯦꯜꯅ ꯍꯧꯕꯗꯣ ꯅꯠꯇꯦ ꯂꯣꯛꯇꯥꯛ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯃ ꯀꯔꯤꯕ ꯐꯔꯦ ꯀꯥꯎꯔꯦ ꯑꯗꯨꯒꯤ ꯕ꯭ꯔꯤꯒꯦꯗ ꯍꯥꯏꯅ ꯑꯃꯁꯨ ꯑꯥꯔꯃꯤꯁꯨ ꯂꯩꯕꯅꯦꯕꯀꯣ ꯃꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯅꯤ ꯀꯥꯏꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯀꯦꯝꯞꯇꯒ ꯇꯧꯕ ꯁꯦꯃꯤꯅꯥꯔ ꯀꯌꯥꯗ ꯑꯩꯈꯣꯏ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯈ꯭ꯔꯦꯕ ꯃꯈꯣꯏꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯇꯥꯔꯒꯦꯠ ꯃꯣꯏꯅ ꯍꯣꯝꯂꯦꯟ ꯁꯦꯝꯕ ꯈꯣꯠꯄ ꯀꯔꯤ ꯀꯔꯥ ꯁꯦꯄꯔꯦꯁꯟ ꯑꯗꯨ ꯑꯗꯥ ꯀꯥꯏ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯁꯤꯡꯁꯦ ꯃꯈꯣꯏꯗ ꯃꯇꯝꯗꯨꯗ ꯄꯛꯈ꯭ꯔꯦꯕ ꯂꯩꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯇꯥꯁꯤꯗ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯁꯤꯗ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯀꯩꯅꯣ ꯇꯧꯒꯗꯒꯦ ꯀꯥꯏꯅ ꯁꯥꯒꯠꯄꯒꯤ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦꯕ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯤꯔꯤꯁꯤ ꯀꯔꯤꯅꯣꯅ ꯑꯗꯨꯒ ꯃꯗꯨꯗꯩꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯣ ꯃꯈꯣꯏꯗ ꯄꯣꯛꯏꯕ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯃꯗꯨ ꯀꯣꯛꯍꯟꯅꯕ ꯋꯥꯁ ꯇꯧꯕꯤꯅꯕ ꯀꯩꯅꯣ ꯇꯧꯕꯤ ꯀꯔꯤ ꯀꯣꯛꯍꯟꯅꯅꯕ ꯊꯕꯛꯇꯤꯅꯦ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯇꯕ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯊꯥꯛꯑꯒ ꯅꯥꯜꯍꯜꯂꯒ ꯆꯦꯟꯕ ꯍꯦꯟꯒꯠꯅꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯛꯄꯗꯧꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯎꯈꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗ ꯂꯥꯛꯑꯕꯗ ओके मे अहुमगी असिगी थौदोकसे कनोसे नुमितसे असिदैता नहान पिरकलेबा अखोई गवर्नमेंट ना पिरकबा मरुएना अखोई होम मिनिस्टर गवर्नमेंट कोंथौजना पिरखिबा मागी चिन्हाय ओइना अखोई पाउमिसिंग दा पिरखिबा प्रेस कॉन्फ्रेंस में पिगिबा पाखुमदो मदु पेनिंगाय ओइते हाइबनी कोकोमैना हाइरिसे वचमी पेनिंगाय सु ओइते अखोइना सु येंगबदा अदुगी वीडियो दो प्रेस कॉन्फ्रेंस की वीडियो दो येंगबदा अखोइना खंगे सियादेन अदुम खल्ले सिदी चप चप पाखुमसि नते अदु ngaहाकी ओइना चिन्हायदा दाक अदुम ngaहाकी ओइना हाइरगा लोसिनबा समजिनबा यानबा पोटा ओइना तौबदोंना मालेबा अदो मसिदा अखोइ ब्लेम तौजबा नसतेको ब्लेम जु नते एक्यूज नते अदो एलिगेशन अखोइ एलिज तौबसु नसते हाइतारे इसम चम वाफमदा तुम फोंदोकसबन हाइतारे अदुना अदुगी पोट्टुमक्ति ngasaine hangiba मखोइना hangiba मियामना hangiba कन दो वहंग तरेटो
ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯆꯞ ꯆꯥꯕꯗ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅ ꯄꯤꯔꯛꯏꯕ ꯔꯦꯁꯄꯣꯟꯁ ꯑꯗꯨꯁꯨ ꯀꯨꯞꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒ ꯃꯗꯩ ꯈꯟꯅꯒꯅꯤ ꯍꯥꯏꯕꯅꯦꯕ ꯈꯟꯅꯐꯝ ꯊꯣꯛꯑꯦ ꯈꯟꯅꯒꯗꯧꯅꯤ ꯀꯩꯗꯧꯕꯩ ꯈꯟꯅꯔꯣꯏꯗꯣꯏꯅꯣ ꯇꯨꯃꯤꯟ ꯂꯩꯁꯟꯕ ꯌꯥꯕ ꯄꯣꯠꯇꯤ ꯅꯠꯇꯦꯗꯅ ꯋꯥꯍꯪ ꯇꯔꯦꯠꯀꯤ ꯄꯥꯎꯈꯨꯝ ꯋꯥꯍꯪ ꯇꯔꯦꯠ ꯄꯤꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯍꯪ ꯇꯔꯦꯠꯇꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯒꯕꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯏꯕ ꯑꯣꯏꯅ ꯏꯟ ꯔꯤꯇꯟ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤꯑꯕ ꯉꯁꯤꯐꯥꯎꯗ ꯑꯗ ꯃꯈꯣꯏꯗꯤ ꯑꯏꯕ ꯑꯣꯏꯅ ꯄꯤꯕꯅꯦꯕ ꯋꯥꯍꯪꯗꯣ ꯔꯤꯇꯟ ꯀ꯭ꯋꯦꯁꯟꯅꯦꯕ ꯄꯤꯔꯤꯗꯣ ꯑꯗꯨꯒ ꯑꯗꯨꯗꯤ ꯔꯤꯇꯟ ꯔꯦꯁꯄꯣꯟꯁ ꯔꯤꯇꯟ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯥ ꯌꯥꯝꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯥꯏꯟ ꯇꯧꯒꯦꯔꯥ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯇꯧꯒꯦꯔꯥ ꯑꯃ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯥ ꯑꯗ ꯄꯤꯔꯛꯇ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯅꯤꯗ ꯑꯗꯨꯋꯥꯏꯗꯨꯗ ꯒꯕꯔꯟꯃꯦꯟꯠꯅꯁꯨ ꯇꯨꯃꯤꯟꯅ ꯐꯝꯖꯤꯜꯂꯒ ꯂꯩꯁꯤꯜꯂꯤꯁꯦ ꯑꯁꯤꯗꯅꯦꯕ ꯉꯁꯥꯏꯒꯤ ꯄꯤꯁ ꯑꯦꯟ ꯅꯣꯔꯃꯦꯜꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯄꯨꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯋꯥꯐꯝꯗꯨꯕꯨꯗꯤ ꯌꯥꯝ ꯆꯨꯝꯕ ꯑꯣꯏꯔꯒꯁꯨ ꯊꯕꯛꯇꯨꯗꯤ ꯇꯧꯔꯛꯇꯕꯅꯤꯅ ꯄꯤꯁ ꯑꯦꯟ ꯅꯣꯔꯃꯦꯜꯁꯤꯗ ꯄꯨꯔꯛꯅꯕ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯣꯠꯅꯕꯁꯨ ꯂꯩꯇꯦ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯔꯛꯇ ꯀꯩꯅꯣꯁꯦ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯅ ꯚꯤꯖꯤꯕꯜ ꯑꯦꯛꯁꯟ ꯑꯃꯐꯥꯎ ꯎꯗ꯭ꯔꯤ ꯍꯥꯏꯕ ꯇꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯦ 3ꯒꯤ ꯃꯤꯐꯝꯁꯦ ꯅꯨꯃꯤꯠꯇꯨꯗ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯁꯦ ꯋꯦꯜꯀꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯁꯥꯏꯠꯇꯒꯤꯅꯦ ꯑꯩꯅ ꯋꯦꯜꯀꯝ ꯇꯧꯖꯕ ꯑꯃꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯏꯔꯥꯡ ꯌꯥꯝꯅ ꯊꯣꯛꯄ ꯌꯥꯕ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯣꯠꯇꯕ ꯈꯔ ꯄꯤꯕ ꯌꯥꯕ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯈꯣꯡꯆꯠ ꯆꯠꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯇꯕꯁꯦ ꯃꯁꯤ ꯑꯃꯗꯤ ꯐꯩꯌꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯀꯔꯤꯅꯣꯗ ꯃꯁꯤꯗ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ ꯈꯣꯡꯆꯠ ꯆꯠꯄ ꯀꯀꯥꯏꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯂꯥꯛꯅ ꯈꯣꯠꯅꯕ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯂꯝꯕꯤꯒꯁꯦ ꯊꯤꯡꯕ ꯈꯣꯠꯄ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯝ ꯄꯣꯠꯇꯨ ꯌꯥꯎꯗꯅ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯐꯖꯅ ꯑꯆꯧꯕ ꯃꯐꯝ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯗꯨꯁꯨ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯑꯃ ꯆꯪꯕ꯭ꯔꯥ ꯆꯪꯉꯛꯇꯣꯏꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯔꯛꯄꯅ ꯃꯔꯤ ꯂꯩꯅꯕ ꯗꯤ.ꯁꯤ ꯗꯤ.ꯑꯦꯝ ꯑꯗꯨꯅ ꯑꯁ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯀꯩꯀꯥ ꯍꯥꯏꯔꯗꯤ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯏꯔꯥꯡ ꯊꯣꯛꯂꯛꯇꯣꯏꯅꯤ ꯇꯥꯁꯤꯗ ꯑꯗꯨꯅ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒ ꯑꯗꯨꯒꯤ ꯒꯕꯔꯟꯃꯦꯟꯠꯀꯤ ꯄꯤ ꯍꯥꯏꯔꯤꯕ ꯔꯦꯁꯄꯣꯟꯁ ꯑꯣꯔ ꯄꯤꯔꯛꯇꯕ ꯔꯦꯁꯄꯣꯟꯁ ꯑꯗꯨꯒꯤꯁꯨ ꯈꯟꯅꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯇꯅ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯃꯦ 3, 2023 ꯃꯁꯤꯅ ꯇꯨꯡꯗ ꯑꯗꯒꯤ ꯍꯧꯖꯤꯛꯃꯛꯁꯨ NRC ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯩ ꯁꯦꯟꯁꯁ ꯇꯧꯅꯤ ꯍꯥꯏꯕ ꯋꯥ ꯑꯃꯁꯨ ꯂꯩꯕꯅꯤ ꯁꯤꯒꯤ ꯗꯤꯕꯦꯠ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯍꯥꯏꯔꯒꯁꯨꯅꯦ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯍꯜꯂꯒ ꯑꯗꯨꯝ ꯈꯟꯅ ꯅꯩꯅꯕꯗꯣ ꯌꯥꯝ ꯊꯤꯅ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯁꯅꯣꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ